ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯆꯅꯨꯁꯨ ꯅꯥꯀꯟꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯑꯔꯅꯥꯞꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏ꯫ "ꯍꯩꯃꯥ, ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤ!" ꯆꯅꯨ ꯊꯣꯏꯕꯤꯅ ꯇꯥꯞ ꯄꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯅꯥꯎꯕꯤ!" ꯅꯥꯎꯕꯤ ꯃꯆꯦꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕ ꯋꯥꯗꯣ ꯂꯣꯏꯁꯤꯟꯗ ꯃꯆꯦꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯔꯅꯥꯞꯇꯣ ꯍꯧꯖꯤꯛꯁꯨ ꯊꯣꯏꯕꯤꯗꯒꯤ ꯃꯤꯠꯌꯦꯡ ꯅꯥꯊꯩꯗ꯭ꯔꯤ꯫ ꯂꯨꯊꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ, ꯁꯨꯛꯂꯛ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯁꯥꯗꯨ ꯄꯟꯕꯒꯨꯝ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯩ꯫ "ꯑꯉꯥꯡ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯊꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯍꯩꯕ꯭ꯔꯥꯕꯨꯅꯦ ꯍꯥꯠꯇꯣꯏꯅꯦ ꯉꯣ!" "ꯀꯔꯤ? ꯍꯧꯖꯤꯛꯇ ꯆꯦ ꯆꯅꯨꯅ ꯍꯥꯏꯗꯨꯗꯤ!" ꯆꯅꯨ ꯊꯣꯏꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯅꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯠꯂꯍꯩ! ꯐꯥꯒꯤꯅꯤꯁꯨ ꯈꯪꯗꯦ ꯅꯪ ꯑꯃ!" ꯑꯔꯅꯥꯞ ꯈꯥꯔꯞ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯏꯃꯨꯡ ꯆꯪꯈꯤ꯫ ꯑꯔꯅꯥꯞꯅ ꯏꯃꯨꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯥꯎꯕꯤꯒꯤ ꯃꯅꯥꯗꯨ ꯍꯨꯠ ꯍꯦꯛꯇ ꯂꯩꯊꯠꯂꯤ꯫ "ꯑꯌꯣ ꯏꯃꯥ! ꯁꯤꯔꯦ! ꯉꯥ ꯇꯠꯂꯦ! ꯑꯣ ꯌꯥꯝꯕꯨꯡ! ꯌꯥꯝꯕꯨꯡ!" ꯊꯣꯏꯕꯤ ꯅꯥꯎꯕꯤꯒꯤ ꯆꯤꯝꯕꯥꯜꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ "ꯅꯪꯁꯨ ꯑꯩ ꯁꯤꯔꯅꯤ ꯑꯗꯩꯗꯤ!" ꯅꯥꯎꯕꯤ ꯃꯃꯤꯠꯇꯨ ꯈꯞ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤ꯫ "ꯂꯥꯎ ꯅꯪ ꯄꯨꯜꯂꯒ ꯐꯨꯒꯦꯕ ꯅꯪ!" "ꯊꯥꯗꯣꯛꯑꯣ ꯃꯤꯆꯦ! ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯄꯥꯎ ꯇꯝꯕ ꯌꯥꯝ ꯍꯩꯔꯤꯁꯦ ꯍꯥ! ꯃꯤ ꯁꯤꯅꯔꯣꯏꯗ꯭ꯔꯣꯁꯦ? ꯌꯥꯝꯕꯨꯡꯗꯨꯅ ꯑꯋꯣꯏꯡꯀꯤ ꯈꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯐꯥꯒꯤꯅꯦꯁꯨ ꯍꯥꯏꯗꯦ ꯅꯣꯏꯅꯗꯤ!" ꯆꯅꯨꯗꯤ ꯁꯤꯊ ꯅꯣꯛꯂꯤ꯫ "ꯅꯪꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ! ꯌꯥꯝꯕꯨꯡꯗ ꯐꯥꯒꯤꯅꯦ ꯍꯥꯏꯔꯣ ꯆꯣꯔꯥ? ꯌꯥꯔꯦ ꯍꯩꯅꯨ, ꯆꯪꯉꯣ ꯅꯪ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ!" "ꯌꯦꯡꯅꯤꯡꯗ꯭ꯔ ꯐꯔꯦꯅ!" ꯅꯥꯎꯕꯤꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ, ꯏꯁꯧ ꯏꯂꯥꯡ ꯂꯥꯡꯅ꯫ ꯃꯅꯥꯗꯨ ꯃꯆꯦꯅ ꯈꯔ ꯀꯟꯇꯛ ꯂꯩꯈꯤꯕꯒꯤ ꯅꯥꯟꯗꯨꯅ "ꯏꯃꯥꯏꯄꯦꯝꯃ, ꯁꯤꯔꯕꯅꯤꯗ! ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯅꯦꯅ ꯍꯥꯏꯗ꯭ꯔꯣ? ꯑꯩꯁꯨ ꯁꯦꯡꯗꯣꯛꯀꯦ ꯇꯧꯔꯤꯗꯨꯗꯤ ꯌꯥꯝꯕꯨꯡ ꯂꯥꯛꯄꯅ ꯍꯟꯈ꯭ꯔꯒ!" "ꯅꯣꯏꯁꯦ ꯑꯃꯠꯇ ꯐꯔꯣꯏꯗꯧꯔꯤ! ꯌꯥꯝꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯕꯦꯠ ꯀꯟꯅ ꯑꯣꯜꯂꯤꯀꯥꯟꯁꯤꯗ!" "ꯕꯦꯠ ꯑꯣꯜꯂꯤꯀꯥꯟꯁꯤꯗ ꯈꯔ ꯏꯔꯥꯡ ꯀꯥꯞꯁꯤꯜꯂꯣ! ꯅꯨꯄꯤ ꯅꯪ ꯍꯩꯃꯟꯗ꯭ꯔꯦꯍꯦ! ꯅꯅꯥꯛꯇ ꯁꯨꯛ ꯅꯛꯅ ꯂꯩꯔꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯇꯤꯟꯖꯩ ꯑꯃ ꯐꯥꯎꯕ ꯀꯥꯞꯄ ꯍꯩꯇꯕ ꯑꯩ ꯑꯣꯏꯔꯝꯃꯣ ꯈꯪꯂꯔꯣꯏꯗ꯭ꯔꯗꯣ! ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯝꯇ! ꯀꯌꯥꯗ ꯀꯟꯅ ꯉꯥꯡꯂꯤꯅꯣꯅꯦ!" "ꯍꯩꯕꯤꯗꯦ ꯍꯥꯏꯅꯦꯍꯦ! ꯅꯪ ꯐꯤꯕꯝ ꯂꯨꯕꯅꯤꯀꯣ! ꯊꯃꯣꯏꯅ ꯑꯃ, ꯋꯥꯈꯜꯅ ꯑꯃ, ꯕꯤꯙꯤꯅ ꯑꯃ ꯍꯥꯏꯗꯣ ꯅꯪ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯎꯖꯥꯎ ꯎꯔꯦꯡ ꯍꯧꯕꯒꯨꯝꯅ ꯍꯧꯕꯤꯈ꯭ꯔꯗꯤ ꯐꯩꯗꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁ ꯃꯊꯥ ꯁꯥꯏꯗ ꯅꯪꯒꯤ ꯈꯟꯕꯤꯕꯗ!" "ꯆꯅꯨ, ꯑꯗꯥꯏꯅ ꯀꯤꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ, ꯑꯩ ꯃꯤꯍꯨꯟ ꯁꯨꯗꯤꯌꯦ!" "ꯅꯨꯄꯤ ꯅꯪ ꯐꯅ ꯂꯨꯔꯤꯍꯦ! ꯅꯨꯡꯁꯤꯔꯁꯨ ꯐꯣꯡꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕ ꯈꯣꯡꯐꯝ, ꯅꯨꯡꯁꯤꯔꯔꯣꯏꯁꯨ ꯉꯝꯗꯕ ꯈꯣꯡꯐꯝ, ꯀꯔꯝꯕꯅꯣ ꯅꯪꯅ ꯂꯦꯞꯇꯣꯏꯁꯤꯕꯣ?" "ꯆꯅꯨ, ꯄ꯭ꯂꯤꯖ! ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯕ, ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ!" "ꯍꯩꯅ ꯁꯤꯡꯅ ꯆꯠꯆꯧꯍꯦ! ꯅꯥꯎꯕꯤꯅ ꯃꯔꯣꯜ ꯑꯃ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯏꯃꯥꯒꯤ ꯅꯥꯀꯣꯡꯗ ꯌꯧꯈ꯭ꯔꯗꯤ ꯕꯦꯔꯥ ꯊꯤꯅ ꯀꯥꯅꯤꯀꯣ!" "ꯃꯤꯅ ꯂꯦꯞꯄꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯦꯞꯄꯣ! ꯃꯤꯅ ꯂꯦꯞꯄꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯦꯞꯄꯣ! ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯍꯥ? ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯗ꯭ꯔꯦ! ꯇꯞꯅ ꯇꯣꯄꯤꯛ ꯑꯃꯃꯝꯗ ꯈꯟꯅꯁꯦ, ꯄꯨꯂꯞ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ!" "ꯊꯃꯣꯏꯁꯦ ꯂꯧꯊꯣꯛꯂꯒ ꯆꯨꯁꯤꯜꯂꯤꯕ ꯃꯆꯨꯁꯦ ꯁꯨꯗꯣꯛꯄ ꯌꯥꯔꯗꯤ ꯐꯅꯤꯀꯣ?" ꯌꯥꯕꯅꯤ꯫ "ꯈꯜꯂꯅꯨ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯅꯣꯡꯃꯗꯤ ꯏꯁꯥ ꯏꯇꯣꯝꯇꯨꯝꯅ ꯆꯥꯛꯇꯨꯅ ꯑꯣꯟꯈꯤꯕ ꯁꯣꯏꯔꯔꯣꯏꯀꯣ?" ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯂꯩꯔꯝꯕ ꯊꯣꯏꯕꯤꯗꯣ ꯈꯪꯍꯧꯗꯅ ꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ "ꯍꯩꯃꯥ, ꯀꯞꯄꯕꯣ? ꯀꯞꯀꯅꯨꯁꯦ! ꯋꯥꯈꯜ ꯑꯗꯨꯛ ꯍꯥꯡꯅꯁꯨ ꯈꯟꯖꯤꯟꯕ ꯍꯧꯅꯗꯦ꯫ ꯑꯩꯗꯤ ꯋꯥꯕꯅ ꯄꯛꯆꯕꯅꯤ, ꯏꯁꯥꯅ ꯋꯥꯅꯕ ꯁꯤꯟꯖꯕꯅꯤ, ꯋꯥꯕ ꯇꯥꯕꯅꯤ꯫ ꯃꯩꯅꯤ ꯈꯪꯅ ꯄꯥꯏꯁꯤꯜꯂꯤꯕꯤ ꯑꯩꯗꯤ ꯄꯣꯛꯄ ꯇꯥꯕꯅꯤ꯫ ꯃꯩꯗꯤꯒꯤ ꯃꯔꯥꯜꯅꯗꯤ ꯈꯪꯅ ꯑꯅꯝ ꯀꯜꯂꯛꯂꯤꯕꯤ ꯑꯩꯗꯤ ꯆꯩꯅꯥ ꯐꯪꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯁꯤꯅꯁꯨ ꯍꯦꯟꯅ ꯄꯛꯆꯩ." "ꯊꯣꯏꯕꯤ, ꯌꯥꯔꯦꯕ, ꯋꯥ ꯁꯨꯝ ꯁꯥꯡꯊꯦ!" "ꯆꯅꯨ, ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦ, ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯩꯕꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫
ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯐꯠꯇꯦ ꯆꯅꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯕꯨ ꯐꯠꯇꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯥꯜꯂꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤ ꯁꯛ ꯎꯗꯕ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕꯅꯤ ꯅꯪꯒꯤꯅ ꯂꯥꯟꯅꯗꯦ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤꯕ ꯏꯍꯨꯜ ꯑꯗꯨꯅ ꯂꯥꯟꯕꯅꯤ ꯅꯪꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯟꯅꯕꯤꯔꯤꯕ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯆꯠꯅꯤ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯇꯥꯏꯕꯪꯁꯤꯗ ꯅꯪ ꯑꯩ ꯊꯦꯡꯅꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯊꯣꯛꯄ ꯉꯝꯗꯦ ꯃꯁꯤꯅꯤ ꯑꯩꯅ ꯆꯥꯛꯂꯤꯕꯁꯤ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟ ꯁꯪꯁꯥꯔꯗ ꯏꯗꯣꯝ ꯇꯥꯎꯗꯨꯅ ꯆꯠꯂꯤꯕꯤ ꯏꯔꯥꯛꯅꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯃꯥꯡꯂꯒꯗꯕ ꯑꯃꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯅꯤꯡꯗꯤꯌꯦ ꯆꯅꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯝꯇ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯗꯤꯌꯦ ꯊꯣꯏꯕꯤ ꯍꯦꯛ ꯍꯦꯛ ꯀꯞꯈꯠꯂꯛꯏ ꯆꯅꯨꯁꯨ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯣꯝꯗꯁꯨ ꯕꯤꯖꯣꯏ ꯃꯄꯥ ꯃꯆꯥꯗꯣ ꯀꯟꯅ ꯋꯥ ꯇꯥꯟꯅꯔꯤ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯅꯊꯟꯗ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯌꯥꯅꯤ ꯕꯕꯥ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯅꯝ ꯀꯂꯤꯗ ꯏꯆꯥꯁꯥ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥ ꯌꯥꯝꯅ ꯌꯥꯝꯅꯩꯗ ꯍꯞꯇꯥ ꯑꯃꯕꯨ ꯀꯌꯥꯝ ꯀꯨꯏꯕꯅꯣ ꯌꯥꯅꯤ ꯁꯨꯝ ꯂꯩꯔꯝꯒꯦ ꯏꯄꯥꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯗꯧꯔꯦ ꯅꯣꯏꯅ ꯌꯥꯅꯤꯕ ꯕꯕꯥ ꯔꯣꯅꯥꯜꯅ ꯏꯆꯦ ꯐꯠ ꯆꯠꯊꯣꯛꯎꯁꯤ ꯀꯩꯅꯣ ꯀꯣꯏꯕ ꯑꯣꯏꯅ ꯑꯩ ꯀꯌꯥ ꯆꯠꯅꯤꯡꯗꯦꯕ ꯃꯨꯟꯅ ꯈꯜꯂꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯦ ꯕꯤꯖꯣꯏꯗꯣ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯩꯇꯃꯥꯗꯣ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇꯨꯅ ꯅꯥꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯀꯣꯛ ꯆꯤꯛꯄ꯭ꯔꯣꯁꯦ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯣꯛꯁꯦ ꯑꯔꯣꯏꯕꯤꯗꯅ ꯆꯤꯛꯊꯔꯛꯏꯁꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯒ ꯂꯩꯌꯨꯗꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯞꯂꯨꯈꯤꯒꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯊꯣꯛꯇꯧꯅꯤ ꯕꯕꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯒꯦꯠ ꯂꯣꯟꯁꯤꯜꯂꯣ ꯂꯥꯎ ꯀꯌꯥꯝ ꯀꯨꯏꯔꯛꯇꯣꯏꯅꯣ ꯃꯝꯕ ꯌꯥꯏ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯂꯣꯟꯁꯤꯜꯂꯒꯦ ꯅꯪ ꯆꯠꯇꯧꯗ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯊꯣꯛꯑꯦꯀꯣ ꯆꯦ ꯔꯣꯅꯥꯜꯒꯤ ꯒꯥꯔꯤ ꯍꯦꯛ ꯊꯧꯗꯣꯛꯈꯤꯕꯒ ꯁꯩꯇꯃꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯐꯠ ꯇꯧꯏ ꯂꯥꯛꯑꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯤ ꯈꯔ ꯊꯨꯔꯛꯎꯀꯣ ꯑꯣꯀꯦ ꯊꯕꯛ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯋꯥꯕꯅ ꯉꯁꯤꯗꯤ ꯀꯌꯥꯝ ꯋꯥꯔꯒꯦ ꯃꯤ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯂꯛꯇꯦ ꯋꯥꯔꯝꯃꯅꯤꯕꯣ ꯈꯣꯏ ꯅꯨꯡꯁꯤꯕꯤꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗꯗꯤ ꯋꯥꯍꯜꯂꯣꯏꯗ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯕꯤꯅꯤ ꯐꯤꯁꯨ ꯑꯩꯅ ꯁꯨꯅꯤ ꯃꯣꯆꯥꯒꯤ ꯋꯥꯗꯨꯗ ꯕꯤꯟꯗꯤꯌꯥ ꯇꯤꯡꯈꯠꯇꯅ ꯅꯣꯛꯈꯠꯂꯛꯏ ꯄꯛꯇ꯭ꯔꯦ ꯑꯋꯣꯏꯕ ꯑꯋꯣꯏꯡꯀꯤꯅꯦ ꯐꯅꯦꯛꯀ ꯂꯣꯏ ꯁꯨꯕꯤꯗꯣꯏꯅꯤ ꯏꯇꯨꯒꯤꯕꯣ ꯌꯥꯔꯦꯀꯣ ꯈꯤꯠ ꯍꯦꯟꯖꯤꯜꯂꯛꯑꯗꯧꯅꯤ ꯋꯥꯕ ꯈꯔ ꯐꯠꯇ꯭ꯔꯣ ꯅꯣꯛꯊꯣꯛꯄꯗꯣ ꯐꯩꯌꯦ ꯑꯗꯨꯅꯤ ꯑꯗꯨ ꯐꯅꯕ ꯑꯩꯅ ꯅꯣꯛꯍꯜꯂꯤꯅꯤ ꯍꯩꯇ꯭ꯔꯣ ꯑꯩꯁꯦ ꯍꯩꯌꯦ ꯆꯥꯛꯇꯤ ꯃꯥꯅ ꯊꯣꯡꯈ꯭ꯔꯕ ꯏꯅꯝꯃꯅ ꯊꯣꯡꯉꯝꯗꯣꯏ ꯃꯥꯜꯂꯤ ꯑꯩ ꯆꯥꯛꯈꯨꯝ ꯑꯃꯗ ꯆꯪꯉꯨꯗ꯭ꯔꯦ ꯐꯃꯨꯡꯗ ꯁꯜꯂꯒ ꯇꯥꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯌꯥꯝ ꯊꯤꯅ ꯋꯥꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯈ꯭ꯔꯦ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯀꯩꯗꯧꯅꯤꯒꯦ ꯈꯣꯏ ꯄꯂꯦꯝꯒꯤ ꯆꯥꯛꯄꯥꯎ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯤ ꯑꯣꯐꯤꯁ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯨꯏ ꯊꯣꯏꯕꯤꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯎꯅꯤꯡꯉꯤ ꯐꯣꯟꯒ ꯈꯔ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯌꯥꯕꯅꯤ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯦ ꯗꯨꯀꯥꯟ ꯍꯟꯖꯤꯜꯂꯛꯄꯗ ꯋꯥꯕꯅꯤꯅ ꯗꯨꯀꯥन ꯁꯨꯇꯤ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯂꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯏꯃꯥꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕꯅ ꯐꯔꯤꯗ꯭ꯔꯅꯦ ꯑꯩꯕꯣ ꯅꯣꯡꯃ ꯈꯛꯀꯤꯅꯤ ꯍꯥꯏꯔꯒ ꯂꯧꯋꯣ ꯌꯥꯏꯌꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯃꯈꯥꯁꯨ ꯇꯝꯊꯔꯔꯣꯏ ꯍꯥꯏ ꯑꯔꯅꯥꯞꯁꯨ ꯏꯟꯗꯣꯝꯆꯥꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯇꯨ ꯃꯇꯩ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯛꯅ ꯁꯝꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯈꯥꯡ ꯈꯥꯡꯅ ꯌꯥꯗ꯭ꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯑꯃꯅꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯑꯔꯤꯕꯤ ꯁꯥꯒꯠꯇꯅ ꯗꯨꯀꯥꯟꯒ ꯐꯝꯈꯥꯏꯔꯤꯗꯨꯅꯤ ꯐꯤ ꯁꯥꯗ꯭ꯔꯖꯥꯠꯂꯣ ꯃꯥꯕꯣ ꯐꯤ ꯁꯥꯒꯨꯝꯗꯤ ꯇꯧꯕꯅꯦ ꯑꯃꯨꯛ ꯎꯏ ꯅꯥꯎꯕꯤꯕꯨꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯉꯥꯏꯕꯅꯤ ꯃꯈꯥ ꯇꯧꯊꯍꯟꯈꯤꯅꯤ ꯍꯥꯏ ꯃꯆꯦꯅ ꯌꯥꯗ꯭ꯔꯁꯨ ꯑꯁꯤꯃꯗꯤ ꯑꯔꯅꯥꯞꯅ ꯅꯝꯗꯅ ꯁꯦꯝꯈ꯭ꯔꯅꯤ ꯅꯣꯏ ꯄꯥꯔꯇꯤꯁꯤꯁꯨ ꯐꯅꯗꯤ ꯂꯤꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯥꯏ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯆꯨꯝꯗ꯭ꯔꯣ ꯂꯤꯔꯦ ꯈꯪꯂꯗꯤ ꯅꯁꯥꯅ ꯚꯥꯞ ꯇꯥꯕ ꯌꯥꯗ꯭ꯔꯣ ꯑꯩꯃ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯀꯩꯗꯧ ꯆꯥꯟꯅꯗꯅꯦ ꯂꯤꯔꯦꯅ ꯅꯣꯛꯅꯔꯤꯗꯣ ꯂꯤꯗꯅꯕ ꯑꯅꯧꯕ ꯑꯣꯟꯊꯣꯛꯁꯤ ꯀꯩ ꯀꯥꯏ ꯉꯝꯖꯗ꯭ꯔꯦ ꯅꯔꯣꯜ ꯅꯄꯪ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯅꯧꯕ ꯊꯨꯅ ꯑꯣꯟꯅꯕ
ꯏ ꯍꯦꯛꯇ ꯍꯥꯏꯅꯃꯁꯦ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯑꯁ ꯀꯣꯛ ꯆꯤꯛꯑꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯥꯏꯂꯦꯟꯇ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯐꯣꯟ ꯊꯝꯃꯦꯀꯣ ꯃꯣꯆꯥ ꯋꯥ ꯍꯩꯕꯒ ꯅꯪꯍꯧꯗꯦ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯕꯤꯟꯗꯤꯌꯥꯅ ꯅꯨꯄꯤꯅ ꯆꯥꯎꯕꯁꯦ ꯆꯥꯎꯏꯗꯀꯣ ꯑꯗꯨꯅꯅꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯅꯨꯄꯥꯅ ꯈꯔ ꯈꯔ ꯐꯨꯕꯤꯔꯤꯁꯦ ꯂꯩꯁꯥꯔꯤꯀꯥꯟꯗ ꯂꯣꯏꯅ ꯆꯥꯎꯊꯣꯛꯄ ꯍꯣ ꯄꯣꯡꯊꯣꯛꯄ ꯍꯣ ꯐꯝ ꯑꯋꯥꯡꯕꯈꯩꯗꯤ ꯂꯣꯏꯅ ꯀꯥꯈ꯭ꯔꯕꯅꯤꯅ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯈꯔ ꯂꯥꯛꯅ ꯇꯥꯕ ꯈꯪꯅꯤ ꯅꯪ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯎꯖꯔꯣ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯌꯦꯡꯉꯨꯕ ꯏꯅꯦ ꯍꯩꯅꯧꯁꯦ ꯀꯦꯖꯤꯗ ꯀꯌꯥ ꯑꯣꯜꯂꯤꯅꯣ 100 ꯑꯣꯜꯂꯤ ꯏꯕꯦꯝꯃ 100ꯅꯤ ꯀꯦꯖꯤ 2 ꯑꯣꯟꯕꯤꯔꯛꯑꯣ ꯑꯍꯣꯏ ꯍꯣꯏ ꯊꯨꯝꯗꯤ ꯊꯨꯝꯂꯝꯅꯤꯀꯣ ꯏꯅꯦ ꯊꯨꯝꯕꯅ ꯆꯥꯔꯒꯗ ꯌꯦꯡꯉꯣ ꯍꯦꯛ ꯊꯨꯝꯂꯝꯗ꯭ꯔꯕ ꯏꯅꯦꯗ ꯍꯜꯂꯛꯑꯣꯏꯗ ꯏꯅꯦ ꯅꯪ ꯌꯥꯝꯕꯨꯡꯗꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯌꯥꯝꯕꯨꯡꯒꯤ ꯂꯩꯔꯤꯅꯦ ꯏꯅꯦ ꯁꯦ ꯀꯦꯖꯤ 2 ꯐꯥꯔꯦꯀꯣ ꯑꯃ ꯍꯥꯞꯄꯤꯒꯦ ꯏꯃꯧꯒꯤ ꯄꯩꯁꯥꯁꯤꯗ ꯂꯩꯔꯦꯀꯣ ꯏꯅꯦ ꯍꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯣꯔꯦ ꯆꯠꯄꯤ ꯅꯨꯄꯤꯗꯨꯗꯒꯤ ꯍꯩꯅꯧꯗꯨ ꯂꯩꯗꯨꯅ ꯊꯪꯅꯕ ꯗꯨꯀꯥꯟꯗꯨꯗ ꯊꯣꯏꯕꯤ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯅꯝꯃ ꯐꯣꯟ ꯄꯩꯁꯥ ꯑꯝꯇ ꯀꯥꯞꯀꯦ ꯍꯣꯏ ꯉꯥꯛꯇꯪ ꯉꯥꯏꯔꯣꯀꯣ ꯃꯣꯏ ꯀ꯭ꯋꯥꯁꯦ ꯇꯞꯄ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯁꯥꯏꯌꯣꯟ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯅꯪ ꯑꯣꯏꯔꯦ ꯑꯩꯅ ꯈꯜꯂꯦꯕ ꯈꯣꯟꯖꯦꯜꯁꯦ ꯎꯁ ꯅꯪ ꯑꯃꯨꯛ ꯂꯩꯔꯝꯃꯕ ꯄꯦꯜꯂꯦꯍꯦ ꯊꯑꯣꯏꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯁꯦ ꯄꯦꯜꯂꯒꯥꯏ ꯏꯅꯝꯃ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯊꯣꯛꯂꯛꯑꯒꯦ ꯊꯣꯏꯕꯤꯗꯨ ꯒꯝ ꯂꯥꯛꯄ ꯍꯧꯏ ꯁꯥꯏꯌꯣꯟ ꯍꯣꯕꯦ ꯇꯥꯟꯅꯔꯛꯏ ꯊꯃꯣꯏ ꯌꯥꯎꯗꯕꯤ ꯄꯥ ꯄꯨꯕ ꯁꯣꯏꯔꯣꯏ ꯅꯪ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯊꯨꯒꯠꯅ ꯊꯥꯡꯂꯤ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟꯗꯨꯗ ꯂꯥꯛꯄꯅꯤ ꯃꯌꯨꯝ ꯌꯧꯒꯗꯕꯁꯨ ꯊꯣꯡꯒꯥꯜ ꯈꯔ ꯋꯥꯠꯂꯤ ꯊꯣꯏꯕꯤ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯆꯠꯂꯤꯕꯗꯨ ꯄꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯅꯣꯟꯖꯔꯦ ꯃꯇꯤꯛ ꯍꯥꯏꯖꯔꯦ ꯃꯇꯤꯛ ꯃꯤꯅꯨꯡꯁꯦ ꯑꯗꯨ ꯀꯩꯝ ꯈꯪꯗ꯭ꯔꯤꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯕꯗ ꯑꯗꯨ ꯀꯩꯝꯅ ꯚꯥꯞ ꯇꯥꯗ꯭ꯔꯤꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯕꯨꯗꯤ ꯅꯨꯄꯥꯅꯤ ꯈꯔ ꯉꯥꯎꯁꯤꯟꯅꯒꯦ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯤꯅꯤꯗꯅ ꯈꯔ ꯈꯪꯕ ꯌꯥꯏ ꯅꯨꯄꯤꯅꯦꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗ꯭ꯔꯣ ꯍꯩ ꯅꯨꯄꯥ ꯈꯨꯗꯤꯡ ꯃꯤꯅꯨꯡꯁꯤ ꯎꯠꯄꯗꯤ ꯀꯥꯏ ꯌꯥꯗꯣꯏꯕ ꯑꯩꯉꯣꯟꯗꯗꯪ ꯎꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯒꯨꯝꯕ ꯏꯀꯥꯏ ꯈꯪꯗꯕ 10 ꯂꯥꯛꯂꯁꯨ ꯑꯩ ꯎꯠꯄ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ 10ꯗꯨꯒꯤ ꯃꯅꯨꯡꯗ 9 ꯑꯃꯗꯤ ꯑꯩ ꯅꯠꯇ꯭ꯔꯕꯅꯤꯅ ꯎꯠꯄ ꯌꯥꯗꯦ ꯑꯩ ꯈꯛꯇ ꯌꯥꯏ ꯅꯪꯁꯦ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯇꯥꯏ ꯑꯃꯨꯛ ꯍꯥꯏꯕꯗ ꯈꯪꯕ ꯐꯩ ꯑꯉꯥꯡ ꯃꯆꯥ ꯇꯥꯈꯩ ꯄꯠꯇꯠꯈꯩ ꯇꯥꯟꯅꯔꯁꯤ ꯐꯥꯎꯕ ꯅꯃꯤꯡ ꯐꯥꯎ ꯍꯥꯏꯕꯤꯗꯦ ꯀꯝꯗꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯗ ꯀꯣꯏꯅ ꯏꯟꯅꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯃꯤꯡꯗꯨ ꯁꯠ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯍꯜꯂꯔꯣꯏꯗ꯭ꯔꯣ ꯑꯩ ꯃꯤꯡꯁꯨ ꯈꯪꯅꯤꯡꯂꯨꯅꯨ ꯀꯥꯟꯅꯔꯣꯏ ꯃꯄꯨ ꯄꯥꯜꯂꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯅꯤ ꯑꯩꯅ ꯅꯪ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯊꯣꯏꯕꯤ ꯅꯃꯥꯕꯨ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯅꯤ ꯊꯣꯏꯕꯤ ꯁꯥꯏꯌꯣꯟꯗ ꯐꯂꯞ ꯌꯦꯡꯂꯛꯏ ꯍꯣꯏ ꯂꯩꯍꯧꯕꯅꯤ ꯏꯅꯣꯝꯆꯥ ꯑꯩ ꯂꯥꯛꯀꯦ ꯂꯩꯔꯕꯣ ꯆꯠꯊꯣꯛꯂꯝꯒꯅꯨ ꯍꯥꯏꯌꯨꯀꯣ ꯄꯩꯁꯥ ꯁꯤꯡꯅꯒꯦ ꯇꯧꯔꯤ ꯅꯍꯥꯟ ꯅꯃꯥꯗꯒꯤ ꯄꯨꯕꯅꯤ ꯂꯩꯍꯧꯔꯒꯦ ꯄꯨꯛ ꯐꯠꯇꯕꯤ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯔꯦ ꯁꯥꯏꯌꯣꯟꯗꯨ ꯅꯣꯛꯃꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤꯅ ꯒꯦꯠ ꯍꯥꯏꯖꯤꯟꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤ ꯁꯥꯏꯌꯣꯟꯅ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯜꯂꯛ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯁꯥꯏꯌꯣꯟꯅ ꯀꯧꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯅꯨꯡꯗ ꯐꯠ ꯄꯥꯏꯁꯤꯟꯈꯤ ꯁꯤꯗꯅꯤꯅꯦ ꯊꯃꯣꯏꯁꯦ ꯇꯅꯤꯛ ꯂꯥꯎꯔꯤꯁꯦ ꯅꯨꯄꯤ ꯅꯪꯀꯣ ꯑꯩꯕꯨ ꯉꯥꯎꯍꯟꯕ ꯍꯦꯟꯃꯜꯂꯤ ꯌꯥꯅꯤꯡꯗꯕ ꯅꯇꯧꯗꯨꯗꯅꯤ ꯑꯩꯅ ꯂꯣꯡꯒꯦꯟ ꯀꯦꯜꯂꯤꯁꯦ ꯊꯣꯏꯕꯤ ꯍꯩꯅꯧꯗꯣ ꯏꯁꯤꯡꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯃꯁꯨꯡ ꯈꯥꯏꯗꯣꯛꯏ ꯏꯃꯥ ꯁꯤꯃ ꯂꯧꯔꯣ ꯍꯥꯎꯅꯤꯅꯦ ꯍꯩꯁꯤꯗꯤ ꯅꯪ ꯌꯥꯝꯕꯨꯡꯒꯤꯁꯤꯁꯨ ꯄꯤꯔꯨꯗꯣꯏꯅꯤ ꯅꯥꯎꯕꯤ ꯂꯩꯇ꯭ꯔꯣ ꯃꯥ ꯄꯤꯍꯜꯂꯨꯒꯦ ꯅꯥꯎꯕꯤꯗꯣ ꯇꯨꯝꯂꯝꯒꯅꯤ ꯍꯧꯖꯤꯛꯇ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦꯅ ꯉꯥꯡꯂꯝꯕꯅꯤ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦꯗ ꯍꯩ ꯅꯪ ꯀꯣꯛ ꯄꯤꯔꯨꯔꯣꯗꯅ ꯊꯣꯏꯕꯤ ꯇꯟꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯩꯅꯧ ꯈꯔ ꯈꯥꯏꯗꯨꯅ ꯄꯨꯔꯛꯏ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯑꯔꯅꯥꯞꯇꯤ ꯂꯩꯕ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯗꯨꯔꯕꯥꯁꯥꯗꯨꯕꯣ ꯂꯨꯝꯃꯒ ꯂꯩꯔꯝꯗꯅ ꯈꯧꯔꯤ ꯃꯦꯜꯂꯛꯄ꯭ꯔꯥꯁꯨ ꯈꯪꯗꯦ ꯊꯣꯏꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯀꯥꯈꯠꯂꯛꯏ ꯂꯥꯁꯇ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯏꯁ ꯁꯤꯗꯒ ꯅꯨꯡꯉꯥꯏꯅꯒ ꯂꯩꯔꯗꯅ ꯑꯩꯅ ꯀꯣꯏꯊꯤꯒ ꯊꯤꯔꯦ ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯧꯇꯛ ꯇꯧꯅ ꯀꯧꯔꯛꯏ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ
ꯀꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯅ ꯈꯧꯇꯛ ꯇꯧꯅ ꯀꯧꯔꯛꯏ꯫ ꯏꯌꯥꯝꯕ, ꯍꯩꯅꯧꯅꯦ꯫ ꯑꯔꯅꯥꯞ ꯈꯨꯝꯂꯛꯇꯦ, ꯃꯃꯥꯏ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯩꯈꯨ ꯊꯣꯛꯄ ꯎꯕꯗꯨꯗ ꯊꯣꯏꯕꯤꯗꯨ ꯉꯛꯂꯞ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯧꯊꯣꯔꯛꯏ, ꯃꯁꯥ ꯈꯪꯍꯧꯗ ꯑꯔꯅꯥꯞꯀꯤ ꯆꯤꯝꯕꯥꯜꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯃꯈꯣꯡꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯠꯂꯤ꯫ ꯃꯩꯈꯨ ꯃꯅꯝꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯄꯥꯏꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯔꯅꯥꯞꯇ ꯌꯦꯡꯂꯨꯕꯗ ꯃꯉꯣꯟꯗ ꯁꯨꯛꯅ ꯌꯦꯡꯂꯝꯕꯗꯨꯗ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨ ꯃꯈꯥꯅ ꯐꯠ ꯊꯥꯗꯩ꯫ ꯐꯠꯇꯕꯅꯤ, ꯆꯨꯔꯨꯞ ꯊꯛꯄ ꯏꯁꯥ ꯁꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯔꯅꯥꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯍꯩꯅꯧ ꯑꯣꯏꯅ ꯆꯥꯎ, ꯆꯨꯔꯨꯞꯀꯤ ꯃꯍꯨꯠ꯫ ꯆꯠꯂꯣ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯅꯥꯎꯕꯤꯅ ꯆꯅꯨꯗ ꯐꯥꯒꯤ ꯇꯧꯕꯗꯣ ꯑꯋꯣꯏꯟ ꯇꯥꯅ ꯌꯥꯝꯕꯨꯡꯗ ꯆꯠꯂꯣ ꯍꯥꯏꯁꯦ ꯅꯪ ꯇꯥꯗꯦ? ꯊꯣꯏꯕꯤ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯑꯁꯦꯡꯕꯩꯅꯤ ꯌꯥꯝꯕꯨꯡ, ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯟꯍꯝ ꯀꯟꯕ꯫ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯠꯂꯣ ꯆꯣ꯫ ꯊꯣꯏꯕꯤ ꯆꯠꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯐꯠ ꯁꯥꯎꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯀꯦ ꯇꯧꯏ꯫ ꯏꯌꯥꯝꯕ, ꯑꯩꯅ ꯍꯥꯏꯁꯦ꯫ ꯊꯣꯏꯕꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯀꯞꯈꯠꯂꯛꯂꯤ, ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯛꯏ꯫ ꯑꯔꯅꯥꯞ ꯄꯥꯏꯔꯝꯕ ꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯋꯥ ꯉꯥꯡꯗ ꯃꯄꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯂꯤ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ, ꯀꯞꯂꯣꯏꯒꯦ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯅꯨꯄꯥ ꯀꯣꯏꯗꯦ, ꯆꯅꯨꯅ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯑꯩꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯑꯣꯏ꯫ ꯅꯥꯄꯤ ꯍꯣꯜꯂꯛꯀꯅꯨ, ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯒꯅꯨ꯫ ꯏꯌꯥꯝꯕ, ꯑꯩ ꯊꯥꯖꯗ꯭ꯔꯤꯔꯣ? ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ, ꯈꯣꯡꯀꯥꯞ ꯑꯃ ꯅꯛꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯩꯕꯨ ꯐꯠꯇꯕ ꯑꯣꯏꯍꯟꯅꯕ ꯈꯛꯁꯟꯒꯅꯨ ꯑꯕꯦꯝ, ꯑꯩꯕꯨ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯑꯔꯅꯥꯞ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯩꯅꯧ ꯄꯤꯅꯤꯅ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ, ꯑꯩ ꯉꯁꯥꯏꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯝꯕꯅꯤ꯫ ꯌꯦꯡꯉꯨꯔꯣꯗꯅ ꯑꯗꯨꯗꯤ ꯆꯪꯂꯒ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯅꯨꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗꯨꯗ ꯃꯦꯝꯇꯣꯟꯅ ꯐ꯭ꯔꯤꯖꯇ ꯍꯩꯅꯧ ꯌꯥꯎꯔꯝꯒꯅꯤ, ꯈꯥꯏꯔꯒ ꯆꯥꯎ꯫ ꯑꯩ ꯃꯅꯤꯡꯗ ꯀꯣꯕꯤ ꯄꯥꯝꯕꯤ ꯑꯃ ꯑꯅꯤꯗꯪꯅꯦ ꯊꯥꯖꯤꯜꯂꯨꯈꯤꯒꯦ, ꯅꯣꯡ ꯆꯨꯔꯤꯀꯥꯟꯁꯤꯗ ꯊꯥꯍꯧꯕꯅ ꯐꯅꯤ꯫ ꯆꯅꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯣꯏꯊꯤ ꯊꯤ, ꯃꯣꯟꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯅꯪ ꯃꯥꯡꯈ꯭ꯔꯦꯅ ꯑꯩ ꯕꯤꯕꯤ ꯄꯣꯛꯈꯥꯏꯗꯧꯔꯝꯃꯦ꯫ ꯊꯣꯏꯕꯤ ꯄꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯆꯅꯨ ꯏꯪꯉꯛ ꯉꯛꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯍꯩꯅꯧ ꯄꯤꯕ ꯆꯪꯈꯤ ꯍꯥꯏ, ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯄꯤꯔꯛꯑꯕ꯭ꯔꯥ? ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯁꯦ ꯌꯦꯡꯒꯦ ꯍꯧꯒꯠꯂꯣꯃꯦ꯫ ꯆꯅꯨꯅ ꯅꯝꯗꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯅ ꯀꯞꯄꯤꯁꯤꯕꯣ? ꯌꯥꯝꯕꯨꯡꯁꯦ ꯁꯥꯎꯕꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯏ ꯆꯅꯨ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅꯁꯨ ꯍꯥꯏꯒꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯕ, ꯑꯩꯕꯨ ꯋꯥꯔꯧꯕ ꯎꯔꯒ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯆꯅꯨ, ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯍꯤꯡꯐꯝ ꯈꯪꯗꯤꯌꯦ꯫ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯗꯦ, ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯤꯌꯦ ꯆꯅꯨ꯫ ꯌꯥꯔꯦꯁꯦ, ꯏꯃꯥ ꯈꯣꯏꯇꯥꯅꯤ, ꯀꯞꯄꯅꯨ ꯌꯥꯔꯦ, ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯑꯩ ꯌꯥꯝ ꯍꯥꯎꯕꯤ ꯑꯣꯏꯅꯤꯡꯂꯦ, ꯋꯥꯈꯜ ꯆꯣꯏꯕꯤ ꯑꯣꯏꯅꯤꯡꯂꯦ꯫ ꯃꯥꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯗꯤ ꯑꯩ ꯍꯦꯟꯅ ꯋꯥꯔꯅꯤꯌꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯎꯍꯜꯂꯣ ꯁꯦ, ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯩꯕꯨ ꯊꯝꯕꯤꯌꯣ ꯆꯅꯨ꯫ ꯍꯩꯗꯤ ꯊꯣꯏꯕꯤ, ꯀꯔꯤ ꯋꯥꯉꯥꯡꯅꯣꯁꯦ? ꯋꯥ ꯍꯥꯏꯒꯦ, ꯀꯞꯄꯗꯨ ꯇꯣꯛꯑꯣ꯫ ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ꯫ ꯏꯁꯤꯡ ꯄꯨꯔꯛꯀꯦ, ꯒ꯭ꯂꯥꯁ ꯑꯃ ꯏꯪ ꯏꯪ ꯂꯥꯎꯕꯗꯣ ꯊꯛꯆꯤꯜꯂꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ꯫ ꯆꯅꯨ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗ ꯅꯣꯛꯐꯦꯠ ꯁꯤꯛꯂꯝꯃꯤ꯫
ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯔꯨꯝꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯀꯥꯟꯊꯣꯔꯛꯄꯗ ꯃꯦꯝꯇꯣꯟ ꯊꯣꯡ ꯃꯔꯨꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯦꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫